अहानबदा ngasigi maroiba pauda cabinet mifam pangthoktuna nongju mifam tha asigi kuntaruk amasung kuntareta pangthoknabagi damak governor da haijanaba warep lawkhri BJP ki membership drive pangthokre mathangi sarkar asisu BJP na semdaba yade haina chief minister N Birena phongdokre amadi malem gi leipak taret fauduna chatkadaba ji ingobi chingthamgi naitom cycle khongchat minister Karam Siamna lamthakri Kurumzari Times of Manipur nungtil gi pau meeting tabiri basingbu luchingbina taramnok chabak loidna hojik pau sandokna pizari ngasi ayuk pung 9 dagi 8 fauba chief minister N Birena thobu oiduna CM secretary ta cabinet mifam pangthokri cabinet mifam aduna tara suba Manipur Legislative Assembly nongju mifam pangthoknaba amadi atai lengak asigi maru oiba wafam sing kupna khananainaki mifam aduna nongju mifam tha asigi kuntaruk amadi kuntareta pangthoknabagi damak Manipur gi governor da haijanaba lepnakhre haidi mamang da pangthokhiba cabinet mifam singda cabinet minister sing masing suna yaukhidrabasu ngasigi mifam adudadi minister sing suna saruk yaki panbayabadi lengak asigi luchingba sinba pamba kangbu amana haukhiba tha anirom asi Delhi da camp tawbaga loinana center gi luchingba singda takshinduna leiribani adubo center gi luchingba singna maikai animakki warol tarba matungda chapchaba khongthang lokhatkani haibagi thajaba pirakpadagi nahan makai Delhi da camp tawduna leiruba cabinet minister yauna MLA sing numit kharani gi mamangda Imphal da thoknarakhibani Sahi ani khar helaklaba sarkar asida miyamna thajaba thamlibasi manghandanaba hotnasi amuk thajaba mangkhibada hankalakpa ngamoi mathangi sarkar asisu BJP na semdaba yade haina chief minister N Birena phongdokre wafam asi ngasi palace compound na leiba Manipur State Film Development Society MSFDS da pangthokpa BJP gi membership drive program sangathan puff sadesta abhiyan gi thoramda pangthokhibani Bharatiya Janata Party BJP Manipur Pradesh na sinduna pangthokhiba thoram aduda chief minister N Birena makha taraduna state asida BJP gi mapangal ngasidi ningthina kalle haiba yai Bharat ki oinasu state kayada BJP sarkar leire chingsinaba sarkar su leire amadi state kayada BJP na sarkar pairakadaba kaya su leiri chaurakna thama khara hena chathagadaba sangathan puff sadyasta abhiyanda state asigi oina hana membership la ama makhai yohonba pandam thamlamba aduna lak ani sunba honasi August 13 da loigadaba drive asina pamliba target adu yaunanaba honasi state asigi oina miyamna sarkar asibu nungsibiri thajaba thambiri telaba matam chahi ani tha khara helaba matam asida sarkar asina thajaba tawbayaba thabak khara da thajaba thamlibasi manghandanaba honasi masi amuk mangkhrabadi hanjin mangamloi mathangi sarkar asi BJP na semdaba yade haiki akoina ngasi sahi ani khara helapasta Manipur gi praja gi phangiba trust MP piba ngama bani MP ani akoina piba ngama ne akoigi NDA alliance na only 2.5 years hadine sida adu masi gi trust ya akoina continue toksi mahandara aduna akoi BJP government sahi ani makhai habani khanguroi election sahi ani muktangai sele mathangi sarkar akoina semdaba yaroi semdana ba khona bani madu mathangi sarkar semdana khona buda asai zohanjin haigibdo MLA sing concern sing mama gi kendra da kari walk tori karmaina tawri praja ga kanti karmai tawi praja sing gi relation kari wali kari tawri se central government pire schemes mayam Ujwala gi hairo Ayushman gi hairo Bharat gi hairo adagi Shubhagya gi hairo karai da wali gi ase MLA sing tap pairga lekai da KM to guni khangde asola na mayam da personally thungen base masidagi hand report nite Madhya Pradesh ki chief minister oiramba BJP ki national BP amadi national membership in charge oriva Sivraj Singh Chauhan RD and PR ki minister TS Biswarjit Agriculture Minister B. Hankhalian, Education Minister T.S. Radheshyam, Social Welfare Minister Nepcha Kipjen, State Membership in Charge L. Devensu Thoramapu oina sarukyaki.
BJP के MLA सिंह थौपुब सिंह अमदी पार्टी की लुचिंगब सिंह अमदी तोंगान तोंगानब केंद्रदगी लाकपा मेंबर कयाना सरुक याखिबा थौरम अदुदा नेशनल मेंबरशिप इंचार्ज सु ओरिबा हानगी मध्य प्रदेश की चीफ मिनिस्टर ओइरमलबा शिवराज सिंह चौहानना हाइखिबदा BJP पार्टी असी मालेमदा ख्वाइदगी चाउबा मेंबरशिप मसिंग याम्बा पार्टी अमा ओइरे चाही अमा अनिगी मनुंगदा भारतता अयाम्बा स्टेट पुमनमक BJP ना पाइबा ngamlagani कांग्रेस पार्टी ना पानबा मतमदा करप्शन की चांग वांखी चौखत थौरांगदा मीटिंग थंबा वाटकी मणिपुर यावना अवांग नोंगपोक स्टेट सिंग असिदा कांग्रेस ना पानबा मतमदा हन्नफाउ यंगबिखिदे इमुंग मनुंगी पॉलिटिक्स तौदुना लेखी हौजिक्ति पार्टी की लुचिंगबा कनानो हाइबा खंगदना लेरे नरेंद्र मोदी ना भारत की प्राइम मिनिस्टर ओइना लाकपदगी ngasiदी भारत मालेमगी मियामना मसक खंगबा चौखत लमजेलदा मंजिल थाबा लेपाक अमा ओइरे स्टेट असिदसु PM अमदी प्रेसिडेंट अमित शाह ना यामना लुमना लौरी स्टेट असिगी चीफ मिनिस्टर ना अनोब थबक कया तौबसी यामना फै हौजिक सथरिबा मेंबरशिप ड्राइव असिदा अखोइना यौहन्नबा थमलिबा पांदम असि यौहन्नबा होनसी हाइके टैप वाटर देने के लिए विलेजेज में भी 3600 करोड़ की योजना केंद्र सरकार के साथ मिलके यहाँ के लिए बनाई जा रही है। करप्शन को कर्टेल किया है और मणिपुर का तेज गति से विकास हो रहा है। कांग्रेस के जमाने में बंद और ब्लॉक लगातार चलते रहते थे, इसलिए डेवलपमेंट रुक गया था, बाधित हो गया था। जब से बीजेपी की गवर्नमेंट है, नो बंद नो ब्लॉक, स्मूथली सरकार चल रही है, काम हो रहे हैं। कांग्रेस ने नॉर्थ ईस्ट और मणिपुर के साथ सदैव अन्याय किया। खोंगजोम सापम लेकाइदगी जी इंगोबी चिंगथामना ममांगदा तोंगान तोंगानबा पाउजल पुदुना इंडिया की मफम सिंगदा नाइटोम साइकिल थौदुना पाउजल कया संदोकलुरबा मतुंग ngasi मालेम गी लेपाक तरेता साइकिल थौदुना चटनबगी दमक KFNPD मिनिस्टर कराम सियामना कंगलागी नोंगचुप थंगबा सनाथोंगदगी लमथाख्रे अहानबा फेस की ओइबा वर्ल्ड टूर असिदा जी इंगोबी चिंगथाम नाइटोम साइकिल थौदुना म्यांमार थाईलैंड मलेशिया कंबोडिया लॉयस वियतनाम अमदी सिंगापुर चतुना पाउजेन कया संदोकदौरी लमथाबगी थौरमदुदा कंज्यूमर अफेयर्स फूड एंड पब्लिक डिस्ट्रीब्यूशन मिनिस्टर कराम सियामना मयामदगी हेना टॉप टॉपा मसक थोकपा थबक तौगे हायरबदी थौना लेबा होनबा कनबा हकचांग फबा अमदी इसागी टॉप टॉपा टैलेंट लेबा दरकार लै हाइके जी इंगोबी चिंगथामगी पाउजल पुबा नाइटोम साइकिल थौबा असिदा लमदम असिबु मालेमगी तोंगान तोंगानबा लेपाकसिंगदा मसक ताकपा ngambata natana anauba इतिहास अमा सेम ngamlagani हिरम असिगी मतंगदा लेंगाकनसु अंगम्बा थाकता पुकनिंग थौगतकनी लोइनना इसोरगी अमदी लमदम असिगी मियामगी थौजालदगी टेकता कायदना पंथुंगफम यावरबा मतुंग माई पाकना हलकपा ओइरसनु हाइकी यामना टॉप सकता अमदा थबक तौरैबा नहारोल सिंबो तुंगी हेना फबा मथौना लेबा नहारोल सिंग थोलननाबो होनबदा मणिपुर की प्रजा सिंगना अदि मतेंग पांगबिसी मालेमदा सकताक ननबा होनरेबा कोई नहारोल सिंबो मतम चुपदा मणिपुर सरकार की तरफ तगी अदि पुनिंग थौगतकनी हाइबो वाफमसि थमजरगा मालेम असिदा लैरिबा अखोई पुमनमक अमतनी लोइनना लमदम असिबु मालेमगी अतै मफमसिंगदा सकताकनबगी पाउजल पुदुना नाइटोम साइकिल थौगदौरिबा जी इंगोबी चिंगथामना खोंगचत असिना पंथुंगफम यौद्रिफाउ मियामना महाकी अवा नुंगाइदा सरुक याबियु अमदी पुकनिंग थौगतपियु हाइकी कैथेल खुदिमक हाइतारे मखोई सिंगसिगी मतांगदा मालेम सिनबा थुंगना सक खंगहलगे हाइना आइगे चटकदोबा खोंगचत असिदा इमा कैथेलसिबु खोलाउजे पुजरगा पृथ्वीदा लैरिबा मिपुं खुदिमक पुक्से अमतंगनि नुसी चानाना लैमिना साबगी वाखलोंदा सिगुम रेलेसी चचबन हौखिबा जुलाई 19 कांचीपुर लेवा स्टैंडर्ड रोबर्ट हायर सेकेंडरी स्कूल दा थोखिबा लाइबक थिबा थौदोक अमदा लैखिद्रबी महैरोय बेबीसना मिसीगी अचुंबा लंगला लंगजिल अथुबा मतमदा पुथोकदबनी हाइबा दावी तौदुना ngasi स्टैंडर्ड रोबर्ट हायर सेकेंडरी स्कूल गी महैरोय सिंगना स्कूल गी ममांगदा वाकत मिफम चथख्रे वाकत मिफम अदुदा जस्टिस फॉर बेबीसना मिहात की अचुंबा लंगला लंगजिन अथुबदा पुथोउ एजुकेशन फ्री जोन ओहेलु हाइबना चिंगबा प्ले कार्ड कया सिनखी वाकत मिफम अदुदा स्कूल असिगी महैरोय सिंगसनसु मिहात असिगी अचुंबा लंगला लंगजिल अथुबा मतमदा पुथोकपियु हौजिक महै तंबा फंगदना लैरिबा स्कूल असिगी महैरोय सिंगी पुंसी कल्लु हाइकी अचुंबा जस्टिस पुथोकपिदुना अखोइबु महै तंबा फंगदना लैरिबा महैरोय सिंगबुसु महै तंबा फंगहनबियु हाइजनिंगी अदुगा
लेंगाना अचुंबा असेंबा जस्टिस अजु यामना थुबा मतमदा पुथोकपिरकलगदी स्कूल असिदा थमलिबा अथिंगबा कयासिसु लौथोकपिरकनी हाइबसे एकोई छात्रगी हाइबदी स्टूडेंट्स यूनियन ऑफ स्टैंडर्ड ऑफ हायर सेकेंडरी स्कूल की अचौबा अचेतपा थाजबा मनि हजनी हौजिक पाउगी मरक्तना अतेन ब्रेक अमतंग लोमिनसी Studio 11, India's favorite salon and spa, now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11, Salon and Spa Imphal. Look fabulous. Fitness World Building, Singzamai Mathak Chongtham Lekai, Imphal West. Phone number 0385 2440164. Manipur ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari. Adom ki leijariba sanada yauriba alloy amadi elements kayagi chang marik chumna accurate quality amadi quantity ga loinana khanghanba ngamlagani. Lamjingba jewelry na pijariba khudong chaba asi lobi hau adom gi sana adu sengi natraga sengde haibagi chingnaba du kokhanbiyo. Akupa marol gi damak lamjingba jewelry da lengsinbirao. Lamjingba Jewelry, good quality is our priority. ब्रेक की मतुंगदा मखाताबा पाव पिजरी लेंगाकना नंगहोरोई मतगुम कैनल साबा लोइसिंदना संगाखिबा दोलाइथाबी बेरेस प्रोजेक्ट ngasi सिजनफम खंगदना कांकथांग ओइदुन लेरे हाइना खुनराकपम केंद्र डेवलपमेंट कमिटी गी वांगांगलोय एन डिजेना लेंगाकपु मराल सिरकली ngasi कमिटी असिना सिंदुना पांगथोखिबा यंगसिन खोंगचेट अमदा महाकना मखा तारदुना बेरेस असिगी राइट कैनल गी सरुक तलैबा युमनाम पाटलो मनिंगचिंग फावरगा इसिंग थेनबी ताखिगदबा टनल असि बैलेंस चानादबना राइट कैनल की कानवा फंगदबा मफम कयादा इसिंग यौबा ngamdana leiri बेरेस्टगी थारकपा इसिंग अमुक हन्ना बेरेस्टा हनखिबता नतना अनकपदा लैबा खुंगंग कयादा अवाबा मायोकना हली बेरेस असिदगी किलोमीटर 5 खक्ता इसिंग पीदुना लैबना मफम कयादा बेरेस असिगी कानवा ngasi फावबा फंगबा लेट्री लोइनना कैनल असिगी सरुक अमा ओइना संबै अवांग लैकाइगी मफमदा सिजनद्रिबा कैनल असि चेखाइबा थिंगनरे हाइखी मेन राइट कैनल चली बसी सिनाम जुनाम खुनौ संबै चिंखु अदगी खुनराकपम अदुगा वाइटोन तागदबसिदा अयाम्बा मरु मयाम अमदी अखोई सुक सेम सेम लेबाक सुदोन थोंद्रिबा लेबाक सुंतोक तौदिबा जगा सु याउरी अदुगा सेमिबा तुरेल अमा कोंबु तुरेल लालगा सकदबा थोंदुजु होजि सगाक तादना कायदना इसिंग पुबा याबगी लंबी लेत्रे असिदा सुनतना अते अते मयाम अमा लेरिबा अहोबा केदोसी अखोई हुजिकी मतम सिदा हुजिजि पानबिरिबा लेंगाना अथुम तुमदे लाकपिदुन येंसिनबिरगा मसिगी कायरिबा तोरिबा याद्रिबा मयामसि सेमजनबिरगा दोलाइथाबी बेरेज की कानबदु मेन राइट कैनल द लेइबा प्रजासिंगदा फंगनबियो हाइबसि अखोई मीडिया की थोंग असि हाइजरी हौखिबा जुलाई 15 दा ओजा ट्रांसफर तौरकलगा हौजिक फाउबा स्कूल असिदा जॉइन तौद्रिबा करिगिनो हाइना हंगलदुना लाक्लिबा अगस्त की तांग 5 फाउबगी मनुंगदा ओजा सिंग जॉइन तौगदबनी करिगुंबा तौद्रबदी स्टूडेंट ऑर्गेनाइजेशन सिंगना माइकई अदोमदा लेरिबा सीएसओ सिंगा खुसमनदुना अकनबा खोंजंग कया चंगसिलगनी हाइना देसाम जिरीबाम डिस्ट्रिक्ट काउंसिल की प्रेसिडेंट एल बिलाक्स मैतेना ngasi जिरीबाम की कमरंगादा लेबा जिरीगाड हाई स्कूल दा पौमी सिंगा उनबदा फोंदोक्रे महाकना मखा तारादुना एजुकेशन डिपार्टमेंट ऑर्डर थोक्तुना ट्रांसफर तौलबा ngasi फाउबदा स्कूल असिदा जॉइन तौद्रिबा असि करिगिनो लाक्लिबा अगस्त 5 फाउबगी मनुंगदा जॉइन तौद्रबदी स्टूडेंट ऑर्गेनाइजेशन अमदी सीएसओ सिंगा पुल्लगा अकनबा खोंजंग कया चंगसिननबा सेम साबा लोरे हाइखे तारीख 5 फाउबा असिगी मनुंगदा करिंबा जासी जॉइन तौबिद्रदि मखा ताबा अखोय जिरीबामदा लेइबा तोंतोंबा माइरोइसिंग लुपचिंग पुंछलगा अमदी लेइबा सीएसओ मैम पुनः पुलगा अकनबा खुंजंग चंगसिलकनी पौमी सिंगा उनवादुदा केएसए जिरीबाम डिस्ट्रिक्ट काउंसिल प्रेसिडेंट एल बोन्सना
Haukiba July 15 da Directorate of Education as Government of Manipur na thokiba order amada Johnson Higher Secondary School gi Oja Laifrakpam Tony Singh English Graduate Teacher Ramsabu Jirigat High School da transfer tawraklaga ngasi fauba Oja asina school asida join tawdriba asi karigino Education gi lamda asigumna Oja laktabagi amadi yamna maru oiriba subject asigi Oja asina asumna tawba asi yamna laibak thibani Government employees singna ningthina amadi changnaina thabak tawbiduna Jiribam asi Chaukhatpa district ama ohenbada saruk yaminasi Jiribam Chaukhatpada Manipur pumbagi mingchatni maramaduna mari leinaba authority na asigumba hiram asida yamna kupna meeting changbiu haiki English subject है असुके मते मरु ओइबा subject सिना स्कूल सिदा join तोरम दबा ओजासना थवा समदबा से कई मरु थवा सादमना से मई लेनबा authority सिदा अपील तोजरी Nakalamaromda MSU District Committee Jiribam gi President and Dimochana July 15 da transfer order thoklaga ngasi fauba join tawdriba asi karigino amadi kari maram gi join tawdribano haibagi chap chaba maramsu August ki tang 8 faugi manungda pigedabani haike Arapatagi lakliba amadi arapatagi lakliba government ni employee sing amadi government bu thabak tawriba praja gi thabak tawriba singna mafam matam sana Jiribam da kari watli amadi kari watli wate ha mai chunna masigi thabak tama bukning changna tawbasina hena akhoi gi Jiribam pukning gi nungaijani Jiribam praja punamakki aduna department khudimakki yamna phanaba Jiribam praja gi damakta khambiraga yamna pukning nungsina mieng changhaning Johnson Higher Secondary School gi hauji Oja awatpa leiringai cherekta nauna Oja transfer thokhibagi mayokta mahairoi singna changsilakpa khongjang gi saruk ama oina ngasidagi school thingjinbagi khongjang changsinba hokre school thingjin khibaduna maram oiraga ngasi class chatnakhidre ngasi ayuk pung 10 rom taba matam fauba school gi gate mahausagumna hangki adubo school adugi student union gi luchingba sing lakhibaga loinana school gi gate lonsin ki amadi Oja sing fauba school da changhan khide Panbayabadi Mahiroi Singh ngarang khongjang changsin khibaga loinana school thingnabagi warep lawkhibani All Manipur Student Union MSU gi mapok kumanga mari leinana tha ama chupna school singda u chara thabagi changseliba thorong gi saruk ama oina ngasi yaripok ki tongan ba school singda MSU yaripok branch na sinduna u chara kaya thakre Antarctic English School, Azad Higher Secondary School, Memorial Model Academy na chingba school singda school gi Oja singna saruk yaduna pangthokhiba u chara thabagi thoram aduga mari leinana MSU Yaripok branch ki president Sanjam Ronaldo na tha asigi kungani da pangthokadoriba MSU gi yankhai mari suba mapok kumonga mari leinana tha ama chupna u chara thabagi thabak asi paikhatpane Hauzik malemda thengnariba mahausagi khal kairakpagi awaba sing asi mayok navagi pandamda MSU mapok kumonga mari leinaba u chara thab asi tangai fade loinana lamdam asigi mipung khudingmakna u chara thajinbagi heinabi leihananaba ngasigi asigum laba khongthang asi lokhalakpani masida lamdam asigi club organization maira paibi singna saruk yabiu hainasu appeal tawki Loktak Pat ki akoibada mioi kharana numidangi matamda electric battery device janaduna nga fabagi thabak chathabadagi Loktak Pata asiba nga kaya pak sanna tawkhalakle haibagi pau Tom TV na sandokhiba ikan kanadana Bisempur Police amadi commando gi apunba kangbuna ngarang ahing Loktak ki akoibada chathakhiba drive ta electric battery device sijanaduna nga faramba mioi ahum nga fabada sijanaba khulai singa konana fagat pangam khre Karana nanthokuna chen khre hairi KCP Joint Military Council lingkhat khibagi mangarak subak kumon thoram ngasi lup asigi General Headquarter yauna mafam kayada pangthokre kumol asigi saruk ama oina teragi children home mongsangai da leiba all as home amadi nongpok kaithal manbi da leiba all as home da chaklen pizza baga loinana khudol tamkhre hairi Lining amadi inat yokhatpa apudba malem layam Manipur amadi thangagi miyamga khushamnaduna Loktak Pat ki thamna khongda thawan itambagi thoram pangthokre thoram aduda thangagi MLA Rovindro yauna miyamna irat thongnikre mai haurol dagi pangthoktuna lakhiba thoram adugi saruk ama oina ngammi thembi in chingbagi thoramsu pangthokhi
CMHT card amadi Ayushman Bharat National Health Protection Scheme gi matangda nongmagi oiba awareness program amang asi BJYM Manipur Pradesh ki former BP Bikram Kongkham gi mayumda pangthok khiwaga loinana ahanba tangka ki oina card sing yanthokre thauram aduda CMHT card ki coordinator Sarat Chandra Ichel Club Lalambung Soram Leka gi President S Rajendra Kumar na saruk yakhi thauram aduga mari leinana BJYM Manipur Pradesh ki former BP Bikram Kongkham na athuba matam gi manungda ani suba tangka ki oina card sing yanthoknabagi pandam leire haiki Khurai Kendra gi manung chanba Moirang Kampugi Kangla Sajepta leiriba chingkhai laifam lenasi gi matangda administrative ki chayet na bakhara leibadagi hangdana leirakhiba adu waroshin ama purakpadagi makha tana hanglagani Miyamna lining laison gi thoram pangthokpagi khudong chaba lehelagani haina chingkhai laifam len committee gi president ngangbam gunadona phongdokre hiramasi gi matangda Moirang Kampuda pangthokhiba paumi singa unaba amada mahakna makha taraduna laifam len asida miyamna lining laison ga mari leinaba natana changbiganu mafam asi lamdam asi gi oina maru oiba laifam len amasu oiribani haiki khoigi laifam len asibu sangnabugidam da panagidam da thamliba miyoi asina haibiba sigumba natragadi changbiganu haiba matamju harau harauna yabiba mukna bidaba haibase kaubidana haina su miyamgi mafamda social media gi kuthangda ina matang asida khudong chaba laujabani aduna aikoina asigumlaba sengkat sagalaliba kaya ase mathang manaw naina ipugi kuthangdagi aikoina lepa leitana sengkhatlaliba ase hena thoina laifamlel asibu magul leiba laifamlel ama oina hena sengkhatlakini sagalakini haibagi thajaba ipu da natana adu atopa kanaguma kayasu thokpirakini haibagi thajabasu aina thamjedi Apaho hui mayol hui pha hui tha balup ASSSL Kairel Fabi Bisempur District na sinduna ngasi apaho chinguna Karen Fabi da safong lakpagi tarit laksuba annual reformation and renovation day gi thoram pangthokre Karen Fabi da pangthokhiba Manipur gi iningthau lesem basana jawba thanga kendra gi MLA T Rovindro amadi atai Manipur gi saknairaba miyoi singna athoiba mitung lensing oina saruk yakhi nat ki lining lambi hanjinduna ingna chikna panba lamdam oina ba leipau kaya miyamna taminavana thaurangi maru oiba saktam oiki thauram aduga mari leinana Manipur gi ningthau lesemba sana jawbana apa haugi pauzel malem gi miyamda malem asi mahaki khusemni aduna punna ingna chikna hingminnavana athoiba lining ni haiba wapau miyamda sandoknaba pandamda thauramsi pangthokpani haiki thauram aduda saruk yakhiba thanga kendra gi MLA T Rovindrona Aikoi masel punsin naduna amata oibagi wakal sagatpa ngamlabatata chaukhatpa khunai ama purakpa ngamgani isorgi lining lambida changsillaba matamda malemsi ingna chikna leiba ngamgani haiki koi tebong mu besina koi tabom thokpa leiba koi hawdang si koi tunguinarakpa koi na hawsanariktabudagi koi masen marakta sinadaba koi apikpa wakal ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯖꯕꯒꯤ ꯋꯥꯈꯜꯅ ꯃꯥꯡꯑꯣꯏꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯃꯁꯦꯟ ꯅꯨꯡꯁꯤꯅꯗꯕ ꯁꯥꯟꯇꯤ ꯃꯌꯥꯝ ꯊꯣꯛꯂꯛꯄꯁꯤ ꯊꯣꯛꯂꯛꯇꯅꯕ ꯍꯥꯏꯗꯅ ꯉꯁꯥꯏ ꯏꯁꯣꯔꯒꯤ ꯑꯩꯈꯣꯏ ꯑꯄꯥꯎꯒꯤ ꯄꯥꯎꯖꯦꯜꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇꯅꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯏꯪ ꯆꯤꯛꯄ ꯑꯗꯨꯒꯨꯝꯕ ꯃꯥꯂꯦꯝ ꯑꯃ ꯑꯩꯈꯣꯏꯅ ꯄꯨꯔꯛꯁꯤ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯑꯄꯥꯎꯍꯧꯅ ꯁꯟꯗꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯤꯄꯨꯟ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯜꯂꯒ ꯑꯩꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯩꯒꯤ ꯑꯆꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯏꯊꯧ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯏꯊꯧꯁꯨ ꯑꯗꯨꯒ ꯃꯥꯂꯦꯝ ꯑꯁꯦ ꯅꯨꯡꯉꯥꯏꯕ ꯁꯥꯟꯇꯤ ꯂꯩꯕ ꯏꯪ ꯆꯤꯛꯄ ꯑꯗꯨꯒꯨꯝꯕ ꯃꯥꯂꯦꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯦꯝꯃꯨ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯄꯥꯡꯊꯣꯛꯄꯅꯤ Rotary Club Polo City Imphal na tha khudingi pangthokpa thabak thoram singi manungchana ngasi Janemski Blood Bank and Transfusion Unit ki khusamnaduna Service over Self haiba thimda nongmagi oiba blood donation camp ama pangthokre ngasi ki camp aduda punna miyoi kunthra henbana EP duna camp adubu mapum phanki ngasi ki camp aduga mari leinana Rotary Club ki President Hobam Dinesh na Club asigi tha khudingi pangthokpa thabak thoram sing oina ngasi ki blood donation camp asi pangthokpani Matung tarak padasu asigumba kem kaya pangthokigani haiki.
मेंबरसिंग मैम कनो तौरगा ऑर्गेनाइज तौजबनी था खुदिंग कनो तौबा अदुगा अखोय मैम प्रोजेक्ट मैम सु तौजै ममांग थादा ट्री प्लांटेशन प्रोजेक्ट रेडी सी जो ब्लड डोनेशन कैंप सिसु अखोय गी थागी ओबे प्रोजेक्ट की मनुंग चनबा अमा ओइना तौजबनी पाउगी मरक्थना अमुका सोहना ब्रेक अमतंग लौजरी Gitam University Visakhapatnam da BSc Nursing amadi MSc Nursing in NPCC gidamak female candidates singna admission to bibi yaragani. Campus manungda masagi hospital leizaraba medical college ni. Room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni. MSc Nursing da admission fanglaba mahiroi singda tha khudingi stipend oina lupa lising tara fangani. Tuition fee structure BSc rupees 30,000 per year. Food and accommodation rupees 45,000 per year. First to fourth year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass physics, chemistry, biology and English 50% in aggregate. Manipur gi mahiroi singi oina entrance test yaudana direct admission tobiba yagani. Subnataki seat taramanga khaktani. Akupa marol gidama contact tobirau Educare Zone near Bosem Babupara. Phone number 60090622261 natraga 87940262277. Break matungda mayam bumukan taram nokchari makhataba paung pizari. Sweta Agarwal mihata maru oina chenariba mahakanung shinaramba Govind Singhal ngasi fast track court amana sibagi chairak pi khivagaloinana mahaki apokpi Kamal Devi Singhal amadi machanupi Bawani Singhal na punsi chuppagi oina kaishum sangda lainaba court asina wal pikre. Court asina mioi ahum asi Sweta Agarwal gi mihata maral leire haina lauthokraba matung ngasi makhoi maral gi matung ina court ki rai adu pikhibani. Thaudok asi haukiba chahi lisingani tara ki December da thokibani. Govind Singhal na mihat adugi matang da police da phongdorakhibagi matung ina Sweta bu hat laba matung da bora khau amada haptuna mai tharaga manghannaba thorang khibani. Matam adu da Sweta KC Das Commerce College da BCom manga suba semester tamlibi mahiroi amani mahak Singhal ga baragi ka amagi bathroom da siduna leiram khibani. Pau asina hairibadi haukiba chahi lisingani tara ki December marida Sweta mahaki nungshinaramba Govingi Santipurda leiba yumda laki. Maduda makhoi anigi marakta ningai sangda narakpadagi Govind khut yauna khana chainaki. Adubu police ki report ki matung ina Sweta Agarwal mahaka nungshinaramba nupa Govind Singhal mahaki apokpi Kamla amadi machan nupina mai thabadagini haina palli. Mamangda yumthong khuding changduna Guwahati Municipal Corporation GMC tax khomlamba chatnavi adu online gi khuthang oina machine sijanaduna taxing khomgatlagani haina corporation gi authority na phongdorakli. Pau asina hairibadi GMC gi Guwahati gi mafam tarukta online gi khuthangda taxing khomgani maramaduna mafam singasida leiriba miyamna anoba online asigi khuthangda authority dagi yumsabagi ayaba lobiu hairi. Jorat Tobacco Control District Cell amadi District Administration gi apun mamifam amana Jorata hangliba hookah bar amadi hidak managi polam sing yoliva dukan singi mathakta District Administration a meeting changba yauna miyamda hookah bar singi matangda awareness pinaba warep lokre. Mifam aduna hookah bar sing asina inkhalakliba angang singda maiku sijananingbagi ithil pire maram aduna bar sing sigi mayokta miyamda wakhal tahanba mathau tai hairaduna warep asi lawrakhibani. Hiram asiga mari leinana Nodal Officer Bhaktime Bhattacharya hookah bar sing asida sijanariba flavor asi aingi wangmada oiba potlam singdi nate hairaki. Nakalamarom da mifam aduda saruk yakiba Superintendent of Police Vaibhav Nivalkar na bar sing da sijanariba flavor yauba potlam sing asi aina thingba posakti nate. Adum oinamag asigumba makhalgi bar hangba asina chahi nauriba angang singda maiku sijananingbagi ithil amadi piri. Maramaduna masigi mayokta miyamda wakhal tahanmagi tangai fadaba malai haike. Mifamaduda saruk yakiba District Administration Officer singna haukiba tha kharada DTCC na National Anti-Tobacco Law thugaiba mioi singda chauragna lupa lising taret lom khongat pangamki haina paudamki. Tha asigi amadagi thiba khangdana leirakhiba chahi 18 khakta ngairibi nupi ama Nagaland gi Parent District Gali
village ki jungle amadagi asiba hakchang oina fangle matau karamna siram libano haiba khangma ngamdri laikhidrabi nupi adugi maming Pogum School Kawi Pungwal Village tagini Ngarang numidang kha thangba Kashmir gi Sopian district ki Pandusan area da chathakiba khuthoknabagi thodokta lalauba ama hatkre Bharat ki lanmi ama na sire atopa ama na sokle khuthoknabagi thodok aduda laikhidraba lalauba adu Janet ul Islam of Memender gi lanmi ni haiba khangmangam khre asiba hakchang adudagi nongmai amadi warlike store sing phangbangamle haire Delhi Police amadi Delhi Commission for Women gi apun makanguna New Delhi gi GB Road Red Light Area dagi Assam gi nupi amagi sumnatagi chahi taret khaktang airiba mahaki machanupa ga loinana kanmangam khre loinana oktabalam chatchatfam oiriba mafam adubu chalairiba mahanta kauba mioi amasu fagat khre Assam ki Gora Sarda district ta police amadi army ki apunba kangbuna chathakhiba operation da NDFB gi lanmi Deepak Basu Mantri Elias B Duba nongmai amadi maruga kona na fare faraba Deepak Basu Mantri tongan ma mihat mipun gi thodok kaya da maru oina chena bagi damak police na fana naba thiriba misak amani ngasi ayuk phone kiba Manipur gi pauche singda kari maroi ba pau yaw ki bagi haibadu mayam punang utang khangminasi Lamjingba Times nung lengoi piekpada thingba natte guideline gi makhada thabak tawbiyu haibani DIS Syam Kumar UAPA bill Rajya Sabha na pass tawkhre thinungaida electric sizinaduna nga fabagi thawong kaya sathare St Joseph ki oza amadi mahiroi singna wakat mifam sathakre Lamlai Higher Secondary School gi mahiroi kuntraga marina ngasidagi hauna school da yarektuna khongjang sangsinba hokre FCI gi pendabasi Grievance Redressal Committee da hana sakpiyu Sangai Express Rajya Sabha na UAPA Amendment Bill pass tawkhre mi amabusu terrorist ni haina laukthokpa yare Secretariat Employee singi thabak lepa khongjang hokre Poknafam Rajya Sabha na UAPA Bill pass tawkhre NIA na mi amabu individual terrorist ni haina laukthokpa yaragani Handloom amasung powerloom da sagadaba potlam singi list lauktoklagani Biswajit Sexual assault case amagi sarsita child rights ki chairperson ko accused oina yauri Jenims ki doctor sing paktaknana suti laukre ADC singisu yauna pension gi facility lehanana ba hotnari kai si Naharol gi thaudang lalhaubaga mari lainai haina singnaba miwai sing terrorist ama oina laukthokpa yaba UAPA bill Rajya Sabha na pass tawkhre afaba awonba khunai amagi damak aikoi pumnamakna singthaningai oiba thabak khara tawrambagi tangai fadaba lei DIS Biswajit Imphal West District Zilla Parisatna beneficiary samaga taraga tareta yenau macha sing yenthokre St Joseph School da kihalakpagi mayokta wakat mifam sathakre sakhau yonanaba MOU sign taunakre Huen Lanpao laibak sigi mioi million satruk lomdi lamhangda amang asoi tauri report laibak ki court complex sada taraga mangadi nupigi washroom laitri fact encounter case accused oiriba MPS officer amagi mathakta prosecution sanction pire Rekha Mihat Mapuroiba Dizamanina High Court ta bail pibinana ba haizarakle Pokso case ta MCPCR gi chairperson Sumati Balagi mathakta police na sarsit thagalakle NDTV gi Ravis Kumar Magsai Award fangle Sana Laibak Rajya Sabha na su unlawful activities Prevency Act pass tawkhre laingak na mioi amabu terrorist ni haina hekta laukthokpa ngamlagani Helmet Uttrabadi petrol pidaba haiba lengaki thoksil oil pump singna indre motor vehicle gi enforcement team police personnel sing tuminna laikre ADC employee singi oiba pension sale hangtokre National Livestock Mission gi makhada hameng amasung ok yenthoklagani sauba nupi ahumdagi lupa crore ama henbagi drug fare Isel Express Oil tanker ga mal puba gari singa say naribasi kokhanana ba mifam pangthokre gari sing Imphal yaurakre Oza transfer gi mayokta Mahiroi Singh irang hokre school thingzana ba warep lokre Mahiroi Singh mayumda halaroi haiduna school da yarek na ba honakre ADC gi pensioner sing da khudong saba phanghalagani Royal Motors Royal Riders Manipur na pak sanna usara thadauri
Iraiba, ikang mayok na bana lauksan pidaba amadi laufam singdagi kagadaba revenue adu laingak na kokpinanaba taksinba haina lepnakre. Thoubal districta Japanese encephalitis na naba miyoy taragamatway sure section thaurang lokhatkre. Baby sana misigi Jiribamda signatory campaign haudokre. Aroibada maroiba pau amuka na pizari. Cabinet mifam pangthok tuna nongzu mifam tha sigi kuntaruk amasung kuntareta pangthok nabagi dabak governor da haijanaba warep laukre. BJP ki member sim drive pangthokre mathangi sarkar asisu BJP na semdaba yade haina chief minister N Birena phongdokre. Amadi Malem gi leipak taret fauduna chatkadaba ji ingobi chingthamgi naitom cycle khongchat minister Karam Siamna lamthakre. Hauzik faupagi di Times of Manipur nungthil gi pau matang asida loishinjare mireng tabiri basingbu amukana khurumjari.